Saroj Nalini Khomdramna akakdaba pandam amagi makhada sengwatarapagi matungda khudongchaba kayasu mathang lakpa horaki khudam oina oja oiramba mapuroibana lekhidabada amadi macha marisu maromdom lechaba ngamkhraba matungsida sahityada maning tamna maromdom ibaromda puning lupsinaba honage khanki loinana haukraba punsigi kaungomdraba matangsingsu mana pamjaba sahityada ningsing wari oina itholage lepki tangkak ama haiba tarabadi chahi kyagi mamangdagi macha ibema Monica Chanuna puthokpa Finding the Voices panba yai aro loinana Library of Manipur amadi live show oina matangda puthokliba Manipur pak sanna sandokhinaba honaba sina hojik maruoina magi pungningi lining oirage khanki episode 13 yawa lairik asi pabada nungai Manipurda tangnasu thokpa lairik memoir asi puthokpada Manipurgi khorirolda mathel lama oinasu hapchillakpa oirasinu haina khorona ngaiba tari